ꯁꯤꯅ ꯏꯅꯥꯎ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯉꯥꯛꯇ ꯊꯤꯡꯈ꯭ꯔ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯊꯤꯔꯨꯔꯦ ꯑꯗꯨꯒ ꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯤꯗ ꯂꯩꯁꯤ ꯎꯗ꯭ꯔꯣ ꯅꯪ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯏꯅꯥꯎ ꯃꯥꯜꯂꯦꯅ ꯍꯥꯏꯔꯤꯅꯦ ꯑꯩ ꯈꯨꯠꯀ ꯂꯣꯏ ꯌꯨꯔꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯈꯔ ꯍꯦꯛꯎ ꯀꯩꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯅꯕ ꯐꯖꯗ꯭ꯔꯣ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤꯁꯤ ꯐꯖꯗ꯭ꯔꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯅꯪ ꯌꯥꯝ ꯄꯥꯜꯍꯧꯋꯦ ꯄꯥꯜꯍꯧꯕ꯭ꯔꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯅꯪ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯥꯏꯗ ꯐꯝꯃ ꯁꯥꯟꯅꯧꯔꯁꯦ ꯁꯤ ꯑꯃꯅꯤ ꯍꯦꯛꯂꯛꯈꯤꯒꯦ ꯑꯁꯤꯗ ꯐꯝꯃꯨꯁꯤꯀꯣ ꯆꯥꯒ ꯊꯛꯈꯤꯗꯧꯅꯤ ꯅꯍꯥꯟꯁꯨ ꯅꯪ ꯍꯣꯕꯦ ꯍꯣꯕꯦ ꯑꯩꯁꯨꯅꯦ ꯑꯁꯤꯒ ꯏꯄꯥꯟ ꯊꯥꯕ ꯑꯃ ꯆꯠꯇꯣꯏꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯩꯅꯗꯤ ꯍꯪꯉꯕꯅꯤ ꯏꯅꯥꯎꯗꯣ ꯆꯠꯂꯣꯏꯗꯖꯥꯠꯂꯥꯅ ꯀꯩꯅꯣ ꯌꯥꯝ ꯇꯧꯕꯅꯤꯅ ꯇꯤꯡꯒꯪ ꯌꯥꯝ ꯌꯨꯕꯅꯤ ꯇꯨ ꯍꯣꯔꯦꯟ ꯅꯪ ꯀꯩꯅꯣ ꯇꯧꯋꯣ ꯌꯥꯏꯉꯪꯂꯥ ꯈꯔꯁꯨ ꯍꯦꯛꯄꯨꯋꯣ ꯇꯨ ꯀꯩꯅꯣꯁꯨ ꯅꯪ ꯂꯥꯏꯗꯨꯛ ꯊꯥꯕꯩ ꯂꯩꯒ ꯂꯩꯕ꯭ꯔꯣ ꯂꯩꯔ ꯊꯥꯗꯥꯏꯅꯦ ꯈꯔ ꯍꯦꯛꯎ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤꯗ ꯐꯝꯃ ꯏꯁꯟꯅꯣꯁꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯃꯣꯠꯀꯅꯤ ꯃꯣꯠꯀꯅꯤ ꯇꯦꯛꯊꯣꯛꯅꯤꯍꯦ ꯅꯪꯕꯣ ꯐꯤ ꯑꯃꯗ ꯃꯣꯠꯂꯨꯗ꯭ꯔꯣ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯅꯍꯥꯟ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯇꯧꯔꯦꯕꯀꯣ ꯌꯥꯗꯦꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯎꯗꯅ ꯂꯩꯔꯨꯅꯨ ꯁꯠ ꯍꯥꯏꯕ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣꯕ ꯃꯤꯋꯥꯁꯤꯅ ꯌꯥꯝ ꯎꯠꯇꯣꯏꯕ ꯄꯨꯟꯖꯟꯅꯗꯕꯅꯦ ꯑꯩ ꯑꯗꯨ ꯌꯨꯝꯗꯨꯗ ꯂꯩꯕꯗꯤ ꯍꯩꯅꯔꯔꯣꯏꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯁꯤꯗꯤꯅꯦ ꯂꯣꯏ ꯍꯧꯅ ꯁꯥꯅꯤꯡ ꯉꯥꯡꯅꯕꯅꯦ ꯁ꯭ꯋꯥꯏꯗꯅ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯆꯠꯅꯕꯤ ꯃꯣꯏꯅꯅꯦ ꯉꯥꯡꯅꯕꯅꯤ ꯑꯩꯁꯨ ꯌꯥꯝ ꯇꯟꯁꯤꯜꯂꯛꯄꯖꯥꯠꯅꯤ ꯌꯨꯝꯒꯁꯦ ꯀꯩꯅꯣꯗꯤ ꯄꯥꯜꯂꯨꯔꯕꯅꯣꯅ ꯑꯗꯨꯕꯨꯅꯦ ꯃꯤꯅꯗꯤ ꯍꯦꯟꯅꯕꯤ ꯌꯥꯄꯣꯠꯇꯦ ꯂꯥꯛꯆꯍꯟꯕ ꯌꯥꯄꯣꯠꯇꯦ ꯑꯗꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯊꯣꯡꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯃꯣꯏ ꯆꯥꯅꯤꯡꯕꯅꯤ ꯍꯥꯏꯔ ꯊꯣꯡꯉꯅꯤ ꯑꯩꯒꯤ ꯆꯥꯅꯤꯡꯕꯒ ꯊꯣꯡꯗꯕꯗꯤ ꯀꯨꯏꯔꯦꯗ ꯊꯣꯡ ꯀꯩꯅꯣ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯅꯪꯅ ꯆꯥꯅꯤꯡꯕ ꯊꯣꯡꯒꯗꯕꯅꯤ ꯀꯩꯅꯣ ꯅꯪ ꯅꯨꯄꯥꯗ ꯍꯥꯏꯌꯨ ꯀꯩꯅꯣ ꯗꯗꯥ ꯉꯁꯤꯗꯤ ꯁꯤ ꯊꯣꯡꯁꯤ ꯈꯣꯠꯁꯤꯅ ꯅꯪ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯗꯣ ꯊꯣꯡꯕ ꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯟꯅꯔꯔꯣꯏꯒꯦ ꯃꯧ ꯑꯣꯏꯅ ꯂꯩꯔꯒ ꯃꯧ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅꯅꯦ ꯃꯧ ꯂꯥꯛꯑꯕꯗꯒꯤ ꯑꯗꯨ ꯇꯧꯔꯦ ꯀꯥꯡ ꯀꯨꯝꯖꯥꯏ ꯍꯦꯛꯇ ꯍꯥꯏ ꯁꯦꯝꯉꯝꯅꯤꯌꯦ ꯃꯣꯏꯗꯤ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯃꯣꯏꯗꯤ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤ ꯁꯨꯃꯥꯏꯅꯅꯦ ꯃꯣꯏꯁꯨꯅꯦ ꯌꯨꯝꯗ ꯄꯥꯜꯂꯗꯣꯏꯅꯦ ꯃꯣꯏꯁꯨ ꯂꯣꯏ ꯇꯧꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯀꯩ ꯀꯥꯟꯅꯗꯒꯦ ꯑꯗꯨ ꯅꯨꯡꯁꯤꯅꯗꯗꯅ ꯌꯦꯡꯁꯟꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣꯕꯗꯣ ꯃꯤ ꯌꯦꯡꯁꯤꯟꯅꯔ ꯂꯩꯕꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤꯅꯦ ꯑꯗꯨꯝ ꯌꯦꯡꯁꯤꯟꯅꯔꯤꯗꯅ ꯅꯨꯃꯤꯠ ꯇꯥꯕꯀꯣ ꯅꯪ ꯊꯕꯛ ꯅꯨꯄꯥꯗꯨꯗꯅꯦ ꯑꯝꯇ ꯁꯨꯗꯦ ꯐꯖꯅ ꯍꯥꯏꯔ ꯃꯇꯨꯡꯗꯅꯦ ꯁꯤ ꯇꯧꯁꯤꯅ ꯍꯥꯏꯔꯒ ꯂꯣꯏ ꯌꯥꯔꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯅꯦ ꯌꯥꯔꯔꯣꯏ ꯁꯤ ꯊꯝꯃꯒ ꯂꯩꯀꯣ ꯌꯥꯗꯦꯗ ꯀꯩꯅꯣ ꯇꯧꯕ ꯁꯧꯒ꯭ꯔꯤꯒꯁꯦ ꯊꯝꯃꯝꯗ꯭ꯔꯦ ꯁꯧꯒ꯭ꯔꯤ ꯊꯝꯃꯗꯤ ꯅꯣꯏ ꯅꯇꯩꯅ ꯑꯃꯨꯛ ꯑꯁ ꯀꯩꯗꯧꯔꯤꯅꯣ ꯃꯤ ꯋꯥ ꯉꯥꯡꯅꯩꯔꯥ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤꯅꯦ ꯁꯧꯒ꯭ꯔꯤꯁꯦ ꯑꯃꯨꯛ ꯄꯨꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯗꯨ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯁꯤꯒꯦꯅ ꯈꯜꯂꯤꯅꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯋꯥꯈꯜꯁꯦ ꯂꯩꯁꯤꯒꯦꯅ ꯃꯣꯠꯁꯦ ꯈꯜꯂꯦꯕꯣ ꯌꯥꯝ ꯆꯥꯟꯅꯔꯛꯇ꯭ꯔꯕ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤꯅꯦ ꯏꯁꯥꯁꯦ ꯕꯤꯄꯤ ꯋꯥꯡꯈꯠꯂꯤꯗ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕꯁꯦ ꯕꯤꯄꯤ ꯋꯥꯡꯈꯠꯂꯦ ꯀꯩ ꯕꯤꯄꯤꯅꯣ ꯍꯥꯏꯁꯦ ꯑꯁ ꯋꯥꯡꯈꯠꯂꯨꯅꯦ ꯃꯧꯒꯤ ꯍꯧꯅꯕꯤꯅꯤ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯂꯩꯔꯛꯏꯅꯤꯅ ꯁꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯛꯏꯁꯤꯅꯤ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯣꯡꯉꯛꯇꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ ꯑꯗꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯇꯥꯟꯅꯕꯗꯣ ꯍꯥꯏꯅꯤꯗꯅ ꯇꯣꯉꯥꯟ ꯆꯥꯔꯁꯦ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯑꯗꯨ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯅꯪ ꯅꯇꯣꯝꯗ ꯉꯥꯏꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯇꯣꯉꯥꯟ ꯆꯥꯕꯗꯨꯗꯤ ꯐꯖꯗꯦ ꯏꯃꯥ ꯇꯣꯉꯥꯟ ꯆꯥꯕꯗꯨꯗꯤꯅꯦ ꯐꯖꯗꯦ ꯑꯍꯜ ꯂꯃꯟꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅꯗꯤ ꯂꯩꯃꯤꯟꯅꯧ ꯑꯗꯨꯕꯨ ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯧ ꯑꯗꯨ ꯅꯪ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏꯌꯣ ꯑꯗꯨꯒ ꯃꯣꯏꯁꯨ ꯍꯦꯛꯇ ꯄꯪꯐꯠ ꯐꯠꯇꯕ ꯌꯥꯕ ꯍꯧꯅꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯈꯣꯠꯄ ꯊꯣꯡꯕꯗꯨꯁꯨ ꯅꯪꯁꯨ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯩ ꯁꯤ ꯆꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯏꯅꯦ ꯗꯗꯥ ꯑꯩ ꯁꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕꯒ ꯇꯥꯕꯤꯒꯗꯕ ꯃꯤ ꯑꯝꯇ ꯂꯩꯇꯦꯗ ꯑꯗꯨ ꯏꯃꯨꯡꯗꯨꯗ ꯑꯩꯒ ꯋꯥꯈꯜ ꯌꯥꯝ ꯆꯥꯟꯅꯗꯦ ꯍꯥꯏꯁꯤꯅꯤ ꯍꯩꯃꯥ ꯑꯗꯨꯗꯤ ꯑꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦꯗ ꯏꯅꯥꯎ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯇꯣꯛꯑꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯑꯗꯨꯝꯅꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯛ ꯆꯥ ꯇꯣꯛꯄꯗꯒꯤꯅ ꯉꯥꯡꯉꯛꯄ ꯋꯥꯊꯤ ꯃꯌꯥꯝꯁꯦ ꯅꯨꯃꯤꯗꯥꯡ ꯇꯥꯐꯥꯎꯕ ꯑꯗꯣ ꯏꯅꯥꯎ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕꯁꯨ ꯐꯄꯣꯠꯇꯦꯗ ꯊꯕꯛꯅ ꯃꯅꯥ ꯑꯝꯇ ꯇꯧꯕ ꯅꯠꯇꯦ ꯊꯕꯛꯅ ꯑꯩꯅ ꯂꯣꯏ ꯂꯣꯏꯁꯜꯂꯤꯕ ꯃꯅꯥꯅ ꯃꯣꯏꯅ ꯂꯧꯔꯤꯕ ꯑꯗꯣ ꯍꯦꯃꯟꯗ꯭ꯔꯣ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯍꯧꯅꯗꯦ ꯏꯅꯥꯎ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯖ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯌꯦꯟꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯀꯩꯅꯣ ꯅꯪ ꯅꯇꯣꯝꯗ꯭ꯔꯣ ꯃꯧꯁꯤꯕꯣ ꯑꯩ ꯏꯇꯣꯝꯇꯅ ꯇꯧꯔꯤ ꯏꯁ ꯍꯦꯃꯜꯂꯦꯍꯦ ꯅꯪꯁꯨ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯔ ꯃꯧ ꯑꯃ ꯌꯦꯡꯉ ꯇꯧ ꯀꯩꯅꯣ ꯂꯩꯕꯗꯨꯁꯨꯅꯦ ꯍꯥꯟꯅ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯇꯩꯔꯛꯑꯕꯅꯤ ꯑꯩꯅ ꯅꯧꯅ ꯂꯥꯛꯑꯕꯅꯤꯅꯅꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯁꯤꯟꯗꯣꯔꯤꯕ ꯑꯗꯣ ꯑꯃ ꯐꯪꯉꯤꯗꯨ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗꯤ ꯏꯆꯦ ꯅꯪꯅꯅꯦ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕꯤꯔꯣ ꯑꯩꯅ ꯋꯥꯏ ꯇꯩꯔꯒꯦꯅꯦ ꯗꯣꯞ ꯂꯥꯎꯅ ꯍꯥꯏꯌꯨ ꯀꯩꯅꯣ
nang adam pangidu kaino thapok ita sindokno aina ngasi ayukta duk thardi ise nangna nungdang duk tawana thapok to ayuk nungdang khaidong no kaino aduda kamai khana doino yesanaro no dim yesanara dina sukat khana yesanara dina dum khana dam aduna singadam ongbe yade hujiki matamdane apang mamose mamse kothogane jaban khangida ꯑꯩꯅ ꯉꯥꯗꯅꯦ ꯅꯍꯥꯟꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ nangiduri yaroida nangna ha kona lakpa mauni ne ta nangonda chakri takpadong ne takpadudi henmandra moiso henmandra ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯗꯧꯁꯤꯒꯦꯅ ꯏꯆꯦ ꯃꯅꯥꯛꯇ ꯂꯥꯛꯏꯁꯦ kanadi adu sapudine na sina haigida babune nangna ayukta chak thongagadi che aise mawani subani na ise aina ngamine di honage ado ise na ai isa nungai taba khotaba kandari ise na sumateng pangbiro ne adu mai to hayu kaino na chindu lumido adu mai na ko hayu ya ko natro adu na patro ꯍꯣꯔꯦꯟꯗꯒꯤ ꯇꯧꯔꯒꯦ toroina hoi inause aidi na hangoi yam pangbra na khanmane smari yam singre mine ya nangi kok tu yai ko nasi na thagatle aina masi yam pangba angang la na khalubane mau moi ki hana leramba inaw du su inaw nu pinga tani madu musu laide si su lairo dori kumai no ngai dori da ine thobi hoi gidi as ine thobi do karam na bu taw doi jano ne mama wani sena basida ana bu nu ngai ri ai amadu su horen lani siena adu inaw kaino tawde kanaroi nang adumaina ungaga leibadunadi horen nangi nupada hairo adu hairagane kaino tawba nang sumai tawgi dada tongan chabai wadudi hairo phajade natabide iren jana nusi sanane ise adu na hayo adumaina oina hayo ko fare iche june ꯍꯣꯏ ꯑꯗꯨ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔ ꯌꯦꯡꯉꯒꯦ ꯌꯥꯔꯛꯇ꯭ꯔꯒꯅꯅꯦ ꯑꯩ ꯇꯣꯉꯥꯟ ꯆꯥꯔꯅꯤ adudi hujik tawrugino haiba adu phare nangsune nang sosi chatoi natro tharu hoigido adu chatminarasebako adu nang hujiki oina dine kaino tawro loisaluro ayu si tawrage ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ hoi chalo ꯍꯣꯔꯦꯟ ꯄꯥꯎ ꯍꯥꯏꯐꯦꯠ ꯐꯥꯎꯔꯣ ꯏꯆꯦ hoi chalo ko khoi inaw ani sidi yengba idongna nungaidori akhoi ine thoibi hoigi mamau ani si ine do kharadi sakka na lerakhibani masu thaina haurakpada manem po kayam khanai haibani